Drugna landabata natana Mapalgi Lahouba Neklaga Tampakki Lanhouba Hatnaba Hotnariba proxy war asigi Paokhum Pigadabani haina SENA gi President Moirangtem Tombina Fongdokre. Manipurda drugna landabata natana Mapalgi Lahouba Neklaga Manipurgi Tampakki Lanhouba karigi tumnaba Hatnaba Hotnariba no haibasi Manipurgi CM Security Advisor Kuldeep na Paokhum Pigadabani haina SENA Manipur State Unit ki President Dr. Moirangtem Tombina Fongdorakli. Ngarang Imphal-gi Babuparada laiba party asigi office ta pangthokpa paumi-singa unaba amada wafam asi fongdokhibani. Mahakna makha tarduna hai Myanmar da lairagana Myanmar gi lalhouba oiba Manipur da lairagana Manipur gi lalhouba oiba makhoi kayana lamjingduna Manipur gi chingmai pumnamak kokthoklaga popi thaba amasung madudagi sungba drug mayamna hogatlagliba naha kaya hatnaba hotnaribasi party asina yamna hakchina lawi. Masida natana mapandagi pusilakpa drug kaya amanasu landari. China da matam amada opium war thokiba aduga chap manaba mongda chathari pumnamakna khangnarba wafamni masida natana pendabadagi Manipur su kanjanaba valley gi lalhouba kaya thokibani makhoi lamdam asida pokpani lamdam asida chawbani matam ama plebiscite tawduna faminaduna wari sanarakpa yai adubu India government na Myanmar gi lalhouba neklaga tumna hatnanaba karigi hotnariba no haibasi Kuldeep na pung 9 gi manungda Paokhum Pigadabani. NSCN na thorakliba statement asi miyamna chingnaduna lakhiba langla langjin adu puthorakpa gumbani maibu fina kuptuna thamba yade haibadu takpani. Kuldeep na pumnamak asi sengdoktragadi NSCN gi wafam chummi haina lawgani karigi India gi security singna maitai lalhouba singda asuk yamna tathiribano thawong asi makha tana chathabiganu loinana Manipur gi yalhomi sing tumna manglaga Indiana lainga ki haiba thawong asi British mathamda chathakiba thawong gumbani ngasi Manipur da maitai na kuki ga lal tha 13 rom fazilakle miyoi lising humfu gi mathakta lanjena duna relief camp ta changjafam lawduna lairi makhoi gi mayum makai kuki na mai thadok pikhibana yum fawba khudombina thinduna takpa ngamdre loinana iramdam asida ngasidi refugees oire masida muk aikhoi unite oidabagi mami tari India gi geopolitics ta party asina interfere tawba natte adubu kanglup furup kaya tumna mangnaba hotnabadi chumloi Manipur da ngasi ludaba mongda mai chakliba si nungaite Tampakki lalhouba atatai taba yabra mapi mapa leitrabra loinana ngasi Manipur da ching kg da lupa yankhai henkre loinana December da mamal kaya yaugani Chingya tamya da lairiba maitai gi law kaya AR na ngaklaga law unaba hotnari Manipur lengak na tumina laibiganu party pumna maki mifam kaubiyu Manipur da drug faba lepte hatnaba su lepte kanana kangani vap tadre haiba wafam kaya makha tana fongdorakli